Laishram Malemnganba Hatpada Chennaba wanted lauthokraba miyoi anigi manungda ama Phagatpa Ngamkhre. Imphal East ki Moirang Kampudagi Laishram Malemnganba kauba naha ama tha asigi tang tarada nongmaina kaptuna hatlamba thogdoka mari lainana thogdok adugi matangda Manipur Police ki maikaidagi mihatpasing thigatuna lakhi. Madugi matung ngasi Police Department na thangjam thongamba maitai chahi kuntaruk apokpa thangjam Sunil maitai Tiger Camp Sagolmang amadi Huining Sumbam Poirenganba Elias Amitlang Chahi Kuntra Mathoi Apokpa H Ibohanbi Lamboy Khul Makha Laikai Sagolmang dagi Hairiba Miyoi Ani asi wanted lauktoktuna thigatuna fanaba thabak paikhatlakibani. Madugi matungi kan kanadana ngasi numidang chawrakna pung nipan rom tarakpa aduaidagi hauraga lauktokraba mafam amada thiba humbagi thabak chathaduna thangjam thongamba Imphal East ki police kangbuna Phagatpa ngamkhibani. Faraba miyoi asi yauna fadana lairiba Poirenganba makhoi animak UNLF ki cadre haina Police Department gi maikaidagi fongdokli. Phagatlaba thongambagi mathakta makhatana logi oiba thabak paikhatpa loinana thijinba haukhre amadi January basing fanaba thabak paikhatli hairi.